Masi Manipur Exploring Knowledge YouTube channel na pujarakli COVID-19 gi variant Delta Amadi Kappa ani asigi matangda haukiba 2021 gi July gi tang mapan irai numita Uttar Pradesh government na SARS-CoV-2 virus ki genome sequencing haibadi virus ki manungda yauriba genetic material sing DNA nucleotide singi mathang manau arrange tawbagi masak mawong nainabagi ahanba tangkaki nainaba loiduna King George Medical University Lucknow ga kusamnaraga phongkhre sample chamaga mapan analyze tawba matamda chamaga taret amadi laibak sinba thungna sandokliba delta variant oiramki aduga lemhoba ani aduna kappa variant oiba thengnakhi hojiki oinadi India manungda delta variant asi pak sanna sandokliba oibana delta variant ti mayamna loina khangnare adubu kappa variant makhal asidi miyamna ka henna thopsanadri maramdi kappa variant makhal asi hana maming atopa ama oina khangnarami World Health Organization na variant makhal asi maming kappa haina haukiba chayolda maming thonkhibada ngairi hojik makki oinadi variant makhal asi India gi population da infect tawbugi sang hantharakli Delta Amadi Kappa variant makhal ani asi tasengbagidi machin manauga pangkhakni akhoina mamangda double mutant hairaga khangnakhiba B.1.617 haiba variant makhal adugi hakthengnaba chadawnota singni mamangda malemda sandorakliba variant sing variant adubu sandorakliba lebak adugi maming lauraga variant adugi maming khangnarami mamangda akhoina thengnakhiba UK digi sandorakhiba variant aduna UK variant South Africa digi sandorakhiba variant makhal adugi mamingna South Africa variant loinana Brazil dagi horakhiba makhal aduna Brazil variant haina khangnakhi asumna India dagi ihan hana sandorakhi haina launariba double mutant B.1.617 makhal asisu malemda India variant haina khangnari asumna laibak ki maming loduna thorakliba variant sing asigi maming thonba haibasi laibak amaga maral thangjanaba blame game ama sanabagi mawong lakpadagi World Health Organization na thokliba blame game asidagi ngakthoknaba Greek ki alphabet letter sing sizinaduna 2021 gi May gi aroiba saruktagi thorakliba variant sing asigi maming thonba hauki Hojik mayamna common oina double mutant haraga khangnariba variant makhal B.1.617 makhal asi mamangda tongan-tonganba variant makhal ahum thokna mutation thokraba variant makhalni makhoising adubu science ki londada B.1.617.1 B.1.617.2 amadi B.1.617.3 haina khangnari ahanbagi makhal B.1.617.1 variant asigi maming kappa haina khangnei aduga B.1.617.2 makhal asina mayamna kinaraba henna sandokalli haina longnariba delta variant makhal asini adubu ahumsuba variant makhal B.1.617.3 asigi mamingdi hojik phawba akaknaba ama thondri maramdi variant makhal asi hojiki oinadi sandorokpa leitri haina phongdokli UK dagi sandorakhiba UK variant B.1.1.7 asigi mamingna alpha variant haina khangnakhre loinana South Africa da ihan hana phangkhiba variant B.1.351 makhal asina beta variant haina khangnari aduga Brazil variant P.1 asina gamma variant haina World Health Organization na maming thonkhre asumna maming tholiba asi miyamna khangbada lainabani haina phongdokli Uttar Pradesh ta sample khara kappa variant thengnariba asina variant asi ahanba phangmadi natte tha kayagi mamangdagi variant makhal asi India da masing yamdana tapna sandokliba variant makhal amani Uttar Pradesh ki Additional Chief Secretary Health Pariba Amit Mohan Prasad na phongdoropagi matung inna kappa variant makhal asi yam kanna sandokanba variant makhal amadi oide variant makhal asi haukiba April thadagi India gi mafam kharada leire adubu ka hena khudung thiningai oide haina phongdokli iseng sengna hairabada
Kappa variant makhal asi Delta variant tagi hana phangaba makhal amani adubu sandokanba ki chang yenguragadi Delta variant na ka hena sandokanba variant makhal ama oiri maram asina Delta variant makhal asi India gi miyamda yamna chawba saitheng ama piri Kappa amadi Delta variant ani asigi haurakpham oiriba double mutant B.1.617 makhal asi ihan hanba oina India gi Vidarbha hairiba city asidagi detect tawkhi variant makhal asina India gi handak thengnakhiba second wave adugi maroiba maram amani haina expert singna phongdokli variant makhal asi India gi miyam marakta hana sandoktuna leiraba mutant sing adudagi ka hena yam thuna mi amaga gi marakta sandokpa variant makhal amani asumna sandokpana double mutant B.1.617 da mutation thoktuna variant makhal ahum thorakhi makhal sing adugi manungda ama oriba Delta variant makhal asina miya marakta ka hena sandokanba variant makhal ama oiri maram asina ngasi India na thengnariba asi Delta variant ki saithengni World Health Organization na Kappa variant makhal asi variant of interest ki kanglupta salhalli aduga achouba chaitheng piriba Delta variant makhal asina variant of concern gi kanglupta thammi World Health Organization gi matung inna thorakliba variant sing asi kanglup ani thokna khaidokli kanglup sim adudi variants of interest amadi variants of concern ani thokna khaidokli variants of interest ki manungda chaliba variants sing adudi genetic material sing change tawrakpana maram oraga virus ki character da ahongba lakpa yai haina predict tawba khudam oina hairabada sandokpagi mawong virus ki mapangan immune escape haibadi immune system na ngakthokpa ngambagi pangan hantharakpa layeng pathap chathabada khudong thiningai oirakpa yai haina predict tawba variant makhal adubuni makhal asi hana COVID-19 na naruraba mi amada yaujaba antibody amadi vaccine kapanasu virus ki mapangan hanthabada awaba oi kanglup asida chaliba variant makhal khara pallabada ita variant B.1.525 iota variant B.1.526 lambda variant C.37 amadi India da thengnariba Kappa variant B.1.617.1 asini aduga ani subada lairiba variants of concern haiba kanglup asina variants makhal asina ka hena miyoibada sandoropagi khudam matik chana phanglaba virus makhal adubuni variants makhal asina hana COVID-19 na naruraba miyoy amadasu ilailaina changma ngamba loinana vaccine kapanasu ngakthokpada awaba oiba layeng chathaba matamdasu ikan kanadaba kanglup makhal amani mamangda aikhoina thengnakraba alpha variant beta variant gamma variant delta hariba variant makhal sing asi variants of concern gi manungda challi kanglup ani asi nataba amasu leiri variants of high consequence hojamaki oinadi kanglup asida chanba yaba variants ama phawba phangdri masi aikhoigi laibak phabani hojik India da chaithing piriba delta variant asi horokpada Maharashtra da paksanna sandoklaba matung atopa state tasu yaurakhi haukiba chayolda Manipur da su delta variant ki case khara thengnakhre adum oinamak Kappa variant ki oinadi delta variant ka yengnabada kaisu kiningai oide hena laibak pharibadi handakta Indian Council of Medical Research ICMR na chathakhiba research ki matung inna covaxin hariba vaccine asina Kappa variants asi maithiba piba ngami loinana beta amadi delta su mayak chamhanma ngami hairi numit kharagi mamangda United States ki National Institute of Health NIH na phongdoropagi matung inna alpha amadi delta variant makhal ani asi covaxin vaccine na maithiba piba ngami hairi loinana Oxford University na publish toba journal Cell amada asumna phongdokli vaccine AstraZeneca na delta amadi Kappa bu maithiba piba ngami haina iri India da vaccine AstraZeneca asi Covishield oina sijinai hojik phawbagi oinadi Peru da ahanba oina thengnaduna country kunthra da sandokraba lambda variant India da case ama phawba thengnadri variant makhal asi sandoraktanaba kupna yengsilli haina Niti Aayog ki member BK Pauna phongdokli